ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯆꯤꯀꯟꯁꯦ ꯆꯤꯀꯟ ꯃꯇꯨꯃꯥꯛꯁꯦ ꯆꯤꯀꯟ ꯕ꯭ꯔꯦꯁꯁꯦ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂꯒ ꯀꯃꯥꯏꯅ ꯇꯧ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯁꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯥꯟꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯖꯤꯝ ꯀꯟꯅ ꯇꯣꯏꯅ ꯁꯥꯟꯅ ꯖꯤꯝ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯁꯨꯝ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧ ꯆꯥꯒꯅꯤ ꯀꯃꯥꯏꯅ ꯇꯧ ꯀꯛꯀꯅꯤ ꯍꯥꯏꯗꯣ ꯑꯗꯩ ꯐ꯭ꯔꯤꯖꯇ ꯀꯃꯥꯏꯅ ꯇꯧ ꯊꯝꯒꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦ ꯆꯤꯀꯟ ꯕ꯭ꯔꯦꯁꯁꯦ ꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯅꯤꯀꯣ ꯁꯤꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯦꯠ ꯑꯣꯏꯕ ꯁꯤꯒꯤ ꯐꯥꯏꯕꯔ ꯐꯦꯠꯁꯦ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯅꯦꯕꯀꯣ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯧꯏꯀꯣ ꯁꯤꯁꯦ ꯑꯗꯨ ꯁꯤ ꯂꯦꯟꯊꯔꯄꯤꯔꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯦꯠꯁꯦ ꯁꯤꯒꯤ ꯐꯦꯠꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯀꯣ ꯐꯦꯠ ꯑꯣꯏꯕ ꯖꯒꯥꯁꯦ ꯈꯔ ꯁꯨꯝ ꯂꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯁꯦꯡꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯄꯥꯅ ꯀꯛꯀꯅꯤ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯑꯅꯤ ꯊꯣꯛꯑꯅꯦꯕꯀꯣ ꯑꯅꯤ ꯊꯣꯛꯑ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯄꯥꯅ ꯁꯨꯃꯥꯏꯅ ꯈꯔ ꯁꯣꯏꯕꯤꯔꯅꯦꯕꯀꯣ ꯃꯇꯝ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯣꯏꯕꯤꯔꯁꯨ ꯌꯥꯏ ꯊꯥꯅ ꯁꯣꯏꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯄꯤꯁꯇꯀꯣ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯣꯏꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯣꯏꯕꯤꯔꯅꯤ ꯁꯤ ꯄꯥꯅ ꯁꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯕꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯨꯏꯅꯁꯨ ꯆꯪꯗ꯭ꯔꯦ ꯐꯨꯠꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯅ ꯀꯛꯄꯤꯔꯅꯦꯕꯀꯣ ꯁꯤꯁꯦ ꯁ꯭ꯂꯥꯏꯁ ꯀꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯅ ꯀꯛꯄꯤ ꯇꯥꯔꯗꯤ ꯀꯨꯏꯅꯁꯨ ꯃꯇꯝ ꯆꯪꯉꯔꯣꯏ ꯑꯗꯒꯤ ꯐꯨꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧ ꯐꯨꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯨꯠꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯨꯠꯄꯗꯣ ꯀꯩꯝꯇ ꯃꯅꯨꯡꯁꯨ ꯃꯨꯜꯂꯤ ꯃꯄꯥꯛ ꯅꯨꯡꯉꯥꯏꯇꯦꯅ ꯄꯥꯅ ꯀꯛ ꯇꯥꯔꯗꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯡꯗꯣ ꯉꯁꯤꯒꯤ ꯆꯥꯅꯤꯡꯕ ꯆꯥꯡꯗꯣ ꯂꯧꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤ ꯂꯣꯏ ꯀꯛ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯈꯤꯇꯪꯕꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯤꯔꯅꯤ ꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯑꯔꯦꯝꯕꯗ ꯐ꯭ꯔꯤꯖꯇ ꯊꯝꯖꯟꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯐꯨꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛ ꯎꯠꯂꯛꯀꯦ चले